Thangal Bazar Gilambi the Kaitel Sazan Bugi Mayokta Mio Marina PIL Thangat Kre Manipur High Court na Chayol Ani Gimanung da Paukum Pinaba government the Kangan Kre. Ramakrishna Mission Gimakada Linga the Institute of Human Excellence ki building Sanabugi Jatranga si Chief Minister Okrami Bobi Singh na hun Kre. Manipur ki Central Jail the Lady Binupi Singh na Haukiba Thogdok Singh bu Kauthok na government na Piriba scheme single loin na Mangam da Changsinaba Minister Mirabai na Phongdok Kre. Amasung Tangzingbu Tangting on by Yaroi Haidana Wakan Mifam Chataring Edamio Karana Puba Chaiba Taurakataki Nupi Taruk Sokuna Remsta like an acre. Mayamba Kurumzari, Adomni Yang Biribas Impact News ni Ai Kangan Bam Toino Henbi, Hojik Punja si Paubugi Maroi Pausing, Miam the Bizari. Thangal Bazar Gilambi da Kaitel Sazan Bugi Mayokta Mio Marina, Manipur High Court da PIL Thangat Kre. Ngasi Uripokta Leiba Cherap Courta Pangthokiba Paugi Mifam Amada Senior Advocate Khaidem Manina Haikibada Thangmeban AC the Gimio Marina Manipur Government ki Chief Secretary Mahut ki Commissioner PWD ki Chief Engineer Amadi Imphal West ki SP da Thakiba PIL Asida Manipur gi Khwaidagi Chenbal Lambi ama oiriba Thangal Bazar gi Lambi Asida temporary arrangement oina Kaitel Sariba Asigi Mayokta PIL Asi Thakibane. Thasigi Tareta, IMC ki Executive Officer ki notification amada temporary market ki parking area da Kaitel Sananaba order Thokraga, Madugi Ona Tainabada, Lambi Mayaida Oina Kaitel Sariba Asigi Mayokta PIL Asi Thakibane. Ngasi Chief Justice Yauna, Judge Anina Semba High Court ki bench amana government PIL Asigi Paukhom Chayol Anigi Manungda Pinanaba Kanghan Kre Haina Phongdorakli. I remember Masaki proposed our state government Suyariba, Municipal Corporation, Susaka, and Lepaba, temporary set key, one Kangse, Masada Shaba, Suyayaba. Adupulama, the nota the Niam that disturbed over the bar. Sorok made the Kaitaru Chaba, Sorok made the Hamjin by the set. Sarkarna, to legislate vendors in a Pamadi, Paraino, Adubo, the Yaki, and the Tonari. Adeda, Sarkar, plan naman tawraga tawbadong na tawrimse machi chumde Thangal Bazar Gilambi da Kaitel Suksa Sahaloi Haina Thangmiban AC gi MLA KH Joykisan Phongdokre ngasi Thangmiban da laiba MLA asigi yum da pangthokiba pawgi mifam amada Joykisan Phongdokibada government na siliba Kaitel Sabagi Thausilgi Mayokta Masamakna Tha asigi kunhumdoi da khongjang changsilagane Lambida Kaitel Sadana ba Miam na Changsiliba Kongjang, Chief Minister na Chummi Haina Kanglabasu, Miam gi Thawai Laudri Fauba Tumina Leiba Chief Minister Ibu Bigi Hainabi Leibana, Kaitel Asi Sadana ba Joy Kisan gi Thawai Hana Lobiu Haina, Tamoy Shok na Phongdoke. Miam na Suyaba Tombishna School Leiramba Mapam, Natraga, Johnston School Maning da Kaitel Sabiu, Kaitel gi Ima Singna Thangmaiban gi Miam ga Khatnanaba CM na Sinbigano Haike. Honorable CM na pamasi chumme khangabasu miyam punamaki apamane khangabasu pitok tabagi habit le se aina narangi media so haijagre mahangna pamadi prajagi thawai ni prajagi mana traga prajagi thawai ama lawdi gaidi ai prajagi tabi piro habasi pale government amasu sri bobigi magi haina bi lisetni aduna Kaitel sangase sadana ba hona bada mana kanagu momgi thawai pamagadi NBCC gi mathakta PIL amathaduna yuha habada atek akai nangkraba ima Kaitel ani nauna sahanana ba hotnaragani haina JDU Manipur gi President Moirang Tem Tombi na phongdokre amasung temporary market set sabagi matang da thokliba wathok asida BJP amadi Congress Party na rajniti sanabiganu athuba matam da warishin ama purang na ba honabiyo haina appeal tawkre Bauparada leba JDU gi office ta ngasi Paumi Singa Unaba Amada Moirang Tem Tombi na Makata na Phongdokibada Yuha Habagi Thugdokta Awaba Taraba Singda Ngasi Pauba Center dagi Mateng Phangdaba Asi Yaningde Loinana Rajniti gi Khudong Chaba Loduna Political Party Kenaba Yengduna Thabak Taurabadi Warishin Purak Pangamloi Athuba Matamda Mafam Chaba Yenglaga Temporary Market Set Sabiu Haike BJP na Tauriba Akoigi Lauriba si political mileage launaba manba aduga Congress na tawriba thabak asina matam lenaba tawba manba sigumba Congress amadi BJP gi leiriba phibam masida state asida rules of law leitabadona
mi amana tawning ba tawba ngangning ba ngangba aina buk tawba ngamdabagi phibam yoksilakpa masi yamna sathina laibak thiba thogdok singi manungda amane rajniti chi kitang handokpiu rajniti kona tawbiu aduga imaibel singi hingnana ba hanu hona gisi purely dismantle tawraga nau namuk sana na bagidang ta NBCC mathakta PI lama shoot tawrgani Imphal gi Bauprada Hana Bengali High School Lairamba Mafam Aduda Ramakrishna Mission gi Makhada Lingadaba Institute of Human Excellence ki building Sanabugi Jatra ngasi Chief Minister Okram Ibobi Singh na hunkre Loina na mafam aduda mission asigi lamboiba monks singna lainaba kwata amasu Ramakrishna Mat amadi Ramakrishna Beller Mat Haura West Bengal gi General Secretary Swami Suhitananda Maharaj amadi Chief Minister Okram Ibobi na sangakre Mission asigi Bauparada pangthokiba thauram aduga mari leinana Chief Minister na Manipurda Ramakrishna Mission School lakpaga loinana lamdam asigi angang singda awangba thakki mahimasing tambagi khudong chaba phangba ngamlagani mission asigi darkar leiba khudingma government na mateng pangduna lakpaga loinana matungdasu pangba yaba mateng pangkhigani haina phungdokhe Lamdam asigi thabak phangdriba naharol singda thabak phanghananabagi pandamda lamdam asigi naha singasu yamna chunaba ama oiriba IT sector bu mityeng thamladuna Ramakrishna gi makhada lingadoribra Institute asana IT sector amadi sports killam asisu yaugani haibasida Chief Minister na apenbasu phongdokhe Thauramadu da saruk yakiba Education Minister Moirangtem Okendrona Manipurda Ramakrishna gi Center hangtokpa asana mahimar singgi lamzelda hena khongjel yangsilagani haina phungdokhe I hope with the opening of this branch our children will get the highest education facility, that is in terms of maybe in the field of IT or any other modern technology education facilities here in this center. And also I would like to propose on behalf of the people of Manipur for gradually for opening of this type of center to the other hill district also and in the valley district also. Manipur government ki Thangjing Chingsangbu Thangting subdivision ongani haibagi warep na phurup masel gi marakta ningai sangdana ba thokhale Thangjing Chingsangbu Thangting subdivision onba yaroi haina wakat mifam chathari da phurup kharagi miyoi singna phuba chaiba tawrakpadagi nupi taruk soktuna rims talaikana kre Thaudogasi ngasi nongthel pung ani helakpa matamda Bisnupur district amasung Churachandpur district ani gi tainafam Torbung bazar da thokibane Rims ta soktuna laying liba miyoi singdagi phangba pauda ngasi ayuk tagi Torbung bazarda Thangjing Chingsangbo Thangting subdivision onba yaroi haiduna mafam aduda khundariba khunja singna wakat mifam chathaki nongthelgi matam yorakpaga wakat mifam phamliba mafam aduda phurup kharagi nupi singna luchingba yamlaba miyoi kaya lakhi haire Lakiba miyam aduga wakat mifam phamliba sing aduga wari sanari ngai cherakta miyam adubu luching lakibi nupi sing aduna mafam asida wakat mifam phamba yaroi ban tawbasu yaroi haiduna inthuba haurakibani haire Irang adubu laksinaba hotnabada police ki maikaidagi tear gas cell sing kapki haire Ningsingba yabadi ngasidagi thana numit 15 gi mamangdagi Thangjing Chingsangbu Thangting subdivision onba yaroi haiduna Bishnupur district ta leiba tongan ba organization singna district asida matam kaktaba ban blockade na chingba kaya chathaduna lakhibane Kanogi Bisenpur district ki police station haidane morangi ko aduga adegi moigi Churachandpur gi district biji police ga wai sanaba yanaba punare hayeng pung ani jida khoi meeting tauba aina rai je tanaraga hayeng je ban je thatok jage haiba matanda hayeng yaro na koina mifam je phaminge matam jida nupi chingmi kha la ko thu bane ba moina nupa jina sai moi rong ge force ki nung je thomjalakpa gi matung ina khoi nupa ngai jina tumi leibdi yarakta bani na moi nung je thom eba nungmai pai ba moi de nungmai je eta nungmai kapsalak bane ba tumham chapam khangandre khoidasu government singna adigi mayamna akhoi gi damakta awaba leidana ko aduguma pubiu khopiu Jail da phadok phangduna leiriba nupi singbu anoba punsirol ama pinabagi pandamda embroidery amadi tailoring gi training pibagi program amangasi all lambulen de leiba Manipur Central Jail da Social Welfare Minister AK Mirabai na hogdokre Manipur State Women's Development Corporation Limited ki makhada ahum suba tangka ki oina pangthokliba training program hogdokpagi thoramda Prisons ki Additional Director General of Police P Dongel
Social Welfare ki Director L. Navakishore Singh, IAS, amadi Prisons KSPTH Subhas Chandra IPS yauna miyoi kayana saruk yakhe. Ngasigi thauram aduga mari leinana Minister A.K. Mirabai na phongdokhibada jail da miya taduna leiriba miyoi sing maruina nupi singda tongan ba vocational training kaya matam gi oina pidana masa maromdom lepchanaba Social Welfare Department na honare. Jail da leiriba nupi singna hanagi punsi machat adu kauthokuna hena phaba punsi rol amagidamag hotnaba tangai phade loinana department amadi bank singna su scheme kaya semdana jail da leiriba nupi singbu mateng pangnana ba hotnari haina Minister Mirabai na phongdokhe. Hana leramba wakalon mayam jingdo unamak aikoi subside tauraknaba thadokraga aikoi anoba punsi marelamada yamna isai su singa nungaina yumda pothaba yanaba amadi madudeida aikoina wadana atopa mafamda chatlaga sen tambagi awabado tokthoe haraga anoba aikoi yumda machine ji khinjare haraga masina aikoi gi leriba resource laknabagi labiyama yatnabagi ahanba pandamni punsida awaba wakan nungaitaba punamak thadoktuna anoba punsi life amada aikoi laknabagi pandam honasi. Chatliba January thasigi taranipanda Chandil district ki manung chanalaiba Aimol Chandon Pokpi gi village chief yauna miyoi ani lalhobani haina jingnaba singna phakibagi thogdokpo Coalition for Indigenous Rights Campaign Sirka Manipur na yaning daba phangdorakle. Thogdogasi Purup amagi Yaitong Phamdongba miyoi kharana masagi khudong chanabagi damak pangthokpani haibada haidaba ngamloi Aimol Purupta thokaning daba thogdok sing thokliba asi miyoi ba Purup ki mayokta leiba thawongni haina Sirka gi cherol amana haide. KNF gi miyoi ni chingnaba singna nongmai kapsilakpadagi itham khulgi miyam lanchenare. Mipairaba Khunja Singbu Assam Rifles amadi BSF na ngak senduna leiri. Athubada state government na pukning changbiduna khul asida state force ki permanent security post ama hangbiyo haina itham khulgi miyam na apil tawrakli. Ningsingba yaba amana tha asigi January 13 uniform set pa khutlai matik chana paiba KNF ke kadar mari khul asida lengoi pek pa lakpa gari driver singa ningai sangdanaba thoki amadi itham khulgi miyoi singna khamdokpada nongmai round kaya kapkhibga loinana UZ group asigi kadar ama miyam na phaduna police ta sinakhe. Thogdok adugi matungda itham khulda KNFN na maram oiraga charangnaba amalakhe. Ngasi Andro Assembly Constituency gi manung chanalaiba itham khulgi manung chanalaiba Thumthong Lairembi imagi Shanglenda Paumi Singa unaba amada Thumthong Naharol Yaifa Thaurang Club ki Secretary Takhelambam Somorjit Nahai January 13 ki thogdok matungda itham da leiriba miyamna aki tujungba amaga loina na leirakle. Ngarang numidang khul asidagi ithap thaptana leiba chingthaktagi KNFN ni chingnaba miyoi singna nongmai round kaya kaplakhe nakalamaramda itham khulgi akoibada leiriba kuki khulgi luchingba singa wari sanaduna wathok asi sangdaina ba haiduna ngasi yanakhe adubu kuki khulgi luchingba laktabana maram oiraga warishin purakpa ngamdana leire ngarangi thogdok adugi matang da itham khulgi miyam punsinduna leire haina somorjit na phangdokhi loinana UZ asiga condition amatada yasinaba purakloi haire. Hana saurag laiba mi singdugi mamangda moina blank fire tok thorokpadda mayamji saudana man paiba berchan singba khulai singdu pairaga moiji tanabani tanabadaidi moiji chelaga tungandana moiji nongmaina kapani kapa matamda moina kapiba nongmaije maruji chapkhibadagi praja singje sihogdabani ithamgi ching amadi saichangi ching aniji gi karakta fauna bayaba lambi ama lai asigi lambi sida makhoi lepaga makhoina ithamlomda nongmaisi kapsale nongmaisi round kya kapsale adudagi nupi angang sing mipai thabai nadna question chenei Paumi singda Somorjit na makha tana phongdokhibada kuki khulgi luchingba singda KNFN gi maikeidagi itham khulgi miyoi amata kuki taba mafamda changba yaroi loinana hek uba mafamda nongmaina kapa haina laukthokre haiba khangba ngamle front asigi waribasigi matung da itham khulda thokhaningdaba thogdok thoktanaba kuki phurupki miyoi amata itham khulda changbirakano haina Somorjit na Jackson watham lakle itham khulgi miyoi singnasu leijaba mal chang yon thoktuna nongmai leiragani amadi khul ngakchaba haina khulna warep le haina Somorjit na makata khe
ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯂꯝꯗ ꯊꯕꯛ ꯁꯨꯔꯒ ꯆꯥꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯁꯨ ꯁꯥꯎꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯤ ꯃꯤꯆꯝ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯈꯨꯟꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯌꯨ ꯉꯥꯎꯕ ꯅꯍꯥ ꯑꯃꯅ ꯐꯨꯔꯨꯕ ꯆꯩꯔꯨꯕ ꯇꯧꯔꯕꯗꯤ ꯍꯦꯟꯅ ꯀꯝꯃꯨꯅꯦꯜ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕ ꯆꯌꯦꯠꯅꯕ ꯑꯁꯤ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯁꯨ ꯑꯦꯔꯤꯌꯥꯁꯤꯒꯤ ꯀꯨꯀꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯆꯪꯕ ꯊꯤꯡꯉꯦ ꯀꯔꯤꯒꯨꯝꯕ ꯆꯪꯉꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯑꯐ ꯐꯠꯇ ꯊꯣꯛꯄꯗꯨ ꯍꯥꯏꯔꯤꯕ ꯆꯪꯉꯛꯏꯕ ꯃꯤ ꯃꯁꯥꯗꯨꯅ ꯔꯤꯛꯁ ꯂꯧꯒꯗꯕꯅꯤ ꯃꯣꯔꯦꯗ ꯒꯚꯔꯟꯃꯦꯟꯠꯅ ꯂꯅꯥꯏ ꯃꯤꯑꯣꯏꯗꯒꯤ ꯚꯥꯔꯥꯗ ꯌꯨꯝ ꯂꯧꯗꯨꯅ ꯂꯩꯍꯜꯂꯤꯕ 9ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯗ ꯚꯥꯔꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨꯁꯤꯡꯅ ꯊꯧꯗꯔꯦ ꯍꯥꯏꯔꯤ 9ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯅ ꯂꯩꯔꯤꯕ ꯌꯨꯝ 9 ꯑꯁꯤꯒꯤ ꯚꯥꯔꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯆꯍꯤ 6 ꯑꯁꯤ ꯄꯤꯗꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯌꯨꯝꯕꯨꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯣꯔꯦꯒꯤ ꯋꯥꯔꯗ 4, 5, 6, 7 ꯑꯃꯗꯤ 9ꯗ ꯂꯩꯕꯅꯤ ꯄꯟꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯅ ꯏꯪ 2008ꯀꯤ ꯏꯔꯥꯡꯒꯤ ꯇꯨꯡꯗ ꯚꯥꯔꯥꯗ ꯂꯧꯈꯤꯕꯅꯤ ꯒꯚꯔꯟꯃꯦꯟꯠꯅ ꯚꯥꯔꯥ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ 9ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯑꯦꯝ ꯁꯔꯣꯖꯤꯅꯤ ꯂꯩꯃ ꯀꯧꯕꯤ ꯌꯨꯝꯕꯨ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯁꯤ ꯆꯍꯤ 6 ꯁꯨꯔꯦ ꯑꯃꯅ ꯂꯩꯕꯤꯔꯤꯁꯤ ꯉꯁꯤ ꯆꯍꯤ 6ꯁꯤ ꯚꯥꯔꯥ ꯄꯤꯕꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯤꯡꯒꯣꯜꯁꯤꯁꯨ ꯂꯧꯅꯤ ꯍꯥꯏꯔꯒ ꯂꯧꯕꯤꯗ꯭ꯔꯦ ꯄꯤꯔꯣꯏꯗꯧꯕ ꯂꯩꯔꯒꯗꯤ ꯌꯨꯝꯁꯤ ꯈꯥꯂꯤ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯍꯣꯡꯖꯟꯖꯔꯒꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯦ नुपी अमदगी बोम कया ngasi Assam Rifles na phagatpa ngamkhre ngasi ayuk pung 9 khara helakpada yaingang pokpida leiba 16 AR gi team amana Gwaltabida achada work check tawbuda Ukhrul district ke sorde dagi Puprang Lala Kobi chahi yankhai humdar surabi nupi asidagi bom sing asi phangkibane hairiba nupi asidagi detonator mapan gram chama kun manga gi highly explosive ahum amadi inchi taret sangba fuse ahum phagat pangamkhe phagalaba bom sing asiga loinana nupi adu lamlai police station da sinakre Manipur High Court Stenographer Grade 1 gi ahangba pham mapan amadi Stenographer Grade 2 gi ahangba pham ani gi damak application kaure online da application pisin bagi matam lakliba January 13 tagi February 5 phawbane post ani makta apply tawbining basing na tongan na apply tawba yagani haire akupa warol Manipur High Court ki website hcminfal.nic.in dagi phangbigane Langzingge Makoi Ching Maningda Leiba Maitei Leikolda Ima Imoinu Amadi Senbi Mima Bagi Asaba Saktam Ngasi Hangtokre Hayang Pangtokadoriba Ima Imoinu Irat Tauniga Mari Lainana Thoram Adu Pangtokpane Maitei gi Leikol Hairiba Mafam Asi Laupari Amarom Pak Chauba Maitei gi Chatnabi Lining Laishol de Yumpham Oiba Leikol Amane Leikol Esida Maitei gi Mangang Luang Khuman gi Pung Amamam Saduna Thambaga Loinana Salairen Sidaba Ima Laimrel Sidabi Lining Thau Sanamahi Ibudho Pakhangba Amadi Laima Tariat ke Pukri Sing Yauna Pukri Taramathoi Leikol Asida Thamle Maitei gi Oiba Nat Chatnabi Amadi Lining Laishol gi Oiba Leikol Asida Ngasi Pangthokiba Ima Imoinu Amadi Senbi Mima Bagi Asaba Saktam Hangdokpagi Thoramda Maitei gi Lamda Tizin Humziliba Scholar Kayana Maitei gi Nat Chatnabi Amadi Lining Laishol gi Maramda Wafam Kaya Phongdokhe Kongbo Uchekon Takhok Mapan Dalaiba Puruk Shobi Ibudho Pakhang Bagi Laifom Lenda Lakliba January 13 da Nong Machupna Irat Thongni Bagi Thoram Ama Pangthoklagane Asigumba Laibak Miyam gi Oiba Ibudho Pakhang ba Irat Thongni Bagi Thoram Asida Laibak Miyamna Chengbi Chengba Haibiduna Haikat Laikat Tambiranaba Puruk Shobi Ibudho Pakhang ba Thausil Lupna Thadorok Cherol Amana Khanghalakle Northeast Regional Conference on Recent Trends in Rehabilitation of Persons with Disabilities and Impact Assessment and Short Analysis of RCI-run courses in Northeast, Haiba Hiramda Numit Nini Chupna Chathagadaba Conference Ama, Ngasidagi Manipur University gi Centenary Hall da Haukre. Hariba Conference asi Rehabilitation Council of India, New Delhi, National Institute of Empowerment of Persons and Multiple Disabilities, Chennai, Amadi Spastic Society of Manipur, NIEP, MD Extension Center, Manipur Gappunna Kutsamnaraga Sinbane. Ngasi hogdokpa numita research scholars sing medical gi miyoi sing amadi lamdam asida leidiba NGO sing gi mihut sing su saruk yakhe Thoram asida saruk yaraduna MP Dr. TH Mainena disabled singi bill pass taunabagi damal parliament ta puthoktuna khanaragani haina thazaba pk
And this time, in the budget session, if this particular bill comes up, we will all try to convince my colleagues in the House, both houses of Parliament, try to contact with them and to see that the bill goes through without any difficulty. And that will be very nice. And at the same time, about some of the reservations which we have in the system of governing this country. You know, we have the Parliament and legislators to enact laws. These laws will be implemented by the executive. Ngasi ahoba numita recent development in disability laws in India, disability a lifespan approach and physical medicine and rehabilitation haiba topic ta akhang hai singna wangangke. Pawin singda wangang laduna RCI Northeast John gi chairperson Laistram Tokendrona disability rehabilitation gi lamda anobo wakhalon gyan loksing pinaba pandamda conference si sinbani haina phungdoke. Rehabilitation professionals, personnels, person with disabilities, singi rehabilitation the changeba professionals singi magi knowledge and magi innovation uja anova latest trend mapanda phangibasi akhoi Northeast region da leriba professionals mayam sing sisu update tawnaba adagi makoida khanghananaba aduga maroina akhoi continuing rehabilitation education haina masigi points lay akhoi medical gidasu Medical Council of India na adumaina mogi continuing medical education program tawa adugumna akhoi Rehabilitation Council of India na so masu program si conduct awi All Manipur Trade Union Council MTOC amadi All Manipur Government Employees Organization MGO gi apunba body ama oiriba Joint Administrative Council JAC gi mifam leibaki khudong chadaba kharadagi yaithoktuna lakiba adu lakliba tang 19 gi ayuk pung 13 makhai taba matamdagi hauraga Yai School Police Lenda leiba MDU Hall da pangthoklagani haina JAC na thadorak pachirol amada khanghalakle Loinana Hana Manipur gi Chief Secretary Oramba Pukchel Singh Batan Natana Lamdam Asigi issue Singh Bunning Tina Khangba Journal Singh IAS po Manipur Governor Ohenbiu Haina Phongdorakle Ngasi ayuk pung manga dagi taruk community ang kay phauba namthan pung village da W Singhajit additional SP Imphal East amasung P Achoba Commando OC Imphal East na luchingba team amana thiba humba gi thabak chathakre jingnaba myoi tarabu verification gi damak pukhatkre January Mari da Yuhar Habadaki Kwaramban Kaitel gi Kaitel ani ningkhaibana maram oiduna temporary market ke awang thangba parking area da matam kharagi oiba Kaitel gi set sanaba January 3 ta IMC na order thokraba tungda thangal Kaitel gi lambi da oina sanaba siliba government ke thawong da nupi kaya ashogapan nanghan khibagi thodokpo poirei leimarol mera paibi apunba Manipur na pendaba phongdorakle Jawaharlal Nehru Institute of Medical Sciences Jenims ke Medicine Ward ke Endoscopy Unit ngasi Institute asigi Director Professor L. Deben na sangakre Harib endoscopy asina Chakhauga mari lenaba anaba sing yengba amadi khangdokpada chauna mateng panglagane Endoscopy gi ayengmal asi state asida ladiba private hospital singdagi chada 50% tagani hairi Unit asida nungti gi emergency gi khudong chaba leigani adubu routine gi oina yengbadi ningthau kaba numitta oigani hairi Ihan hanbo oina endoscopic machine asi poralaga khoi Manipur gi anaba sing ase kharadong orabasu haidi afaba makal gi khoi gi diagnosis natraga treatment bibang ngamna bai dana hona jabani masi khoi private lawriba mamalasta gi khoi chaurangna 50% di khoi gi parja gi damukte engjar na masi charge tawjagani haina khoi myam lemna jari masi khoina jenim sasida khoi lengbi legriba patient party sing aruga khoi gi Manipur gi parja pungna mangna khoina tawjariba khoina thamjariba khoi gi wakhaluna sibu kitang support tobiu Thasigi Taratareta Manipur Home Guard Employee Welfare Association gi General Body Meeting Pangthokani Tauramba adu Home Guard ki Commandant na yeitho u haibadagi yeithokibani masida lautunaba amata leite haire ngasi press club ta Paumi Singa unaba amada association asigi president Yanglem Mangina hai IRB na phangliba pay scale aduga chap manana Manipur Home Guard tasu phanghalo Supreme Court na takiba rai adu chananaba association asina sem sare haina phongdokhe Manipur gi leriba Home Guard punamakta association na haijari badi
ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯅꯝ ꯍꯥꯅꯝꯕ ꯀꯔꯤꯒꯨꯝꯕ ꯅꯝꯊꯥꯛ ꯄꯣꯊꯥꯛ ꯇꯧꯈ꯭ꯔꯒ ꯃꯤꯇꯤꯡ ꯑꯁꯤ ꯌꯩꯊꯣꯛꯈꯤꯕ ꯑꯃꯠꯇ ꯅꯠꯆꯗꯦ ꯁꯔꯀꯥꯔꯅ ꯍꯥꯏꯔꯛꯄꯗꯨ ꯁꯔꯀꯥꯔꯒꯤ ꯍꯨꯀꯨꯝ ꯏꯟꯖꯕꯅꯤ ꯁꯔꯀꯥꯔꯒꯤ ꯍꯨꯀꯨꯝ ꯑꯗꯨ ꯏꯟꯕꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔ ꯀꯃꯥꯟꯗꯦꯟ ꯖꯦꯅꯔꯦꯜ ꯍꯣꯝ ꯒꯥꯔꯗꯇꯒꯤ ꯑꯃꯨꯛ ꯃꯤꯇꯤꯡ ꯑꯁꯤ ꯇꯧꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯌꯥꯕ ꯂꯧꯅꯕ ꯍꯣꯠꯅꯖꯔꯤ ꯃꯤꯇꯩ ꯐꯨꯔꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯤꯕ ꯏꯃꯣꯏꯅꯨ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕꯤ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯕꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯑꯃꯗꯤ ꯖꯥꯂꯤꯌꯥꯡꯔꯣꯡ ꯐꯨꯔꯨꯞꯀꯤ ꯂꯧꯔꯣꯛ ꯀꯨꯝꯍꯩ ꯒꯥꯟ ꯉꯥꯏꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯒꯥꯏ ꯈꯥꯡꯉꯝꯅ ꯃꯤꯌꯥꯝꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯦ ꯍꯌꯦꯡ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤꯕ ꯏꯃꯥ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯂꯤꯒ ꯑꯣꯐ ꯀꯦꯂꯣ ꯄꯦꯇ꯭ꯔꯤꯌꯣꯠꯁ LCPꯅ ꯁꯤꯟꯗꯨꯅ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯏꯃꯣꯏꯅꯨ ꯑꯊꯦꯟꯄꯣꯠ ꯀꯩꯊꯦꯜꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯏꯀꯣꯂꯣꯖꯤ ꯋꯤꯡꯒꯤ ꯗꯥꯏꯔꯦꯛꯇꯔ M ꯍꯣꯃꯦꯁꯣꯔ ꯁꯤꯡ LCPꯒꯤ ꯋꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ A ꯔꯟꯕꯤꯔ IMCꯒꯤ ꯋꯥꯔꯗ ꯅꯝꯕꯔ 21ꯒꯤ ꯀꯥꯎꯟꯁꯤꯂꯔ KSH उमेश अमदी सोशल वर्कर निंगोंबम होलेंड्रोना अथोइबो मिथुंगलेन ओइखिबगा लोइनना अखंग अहै कयाना वांगांखे हयेंग पांगथोकदौरिबा इराटपगी थौरमगा मरी लेनना पुन्ना स्टॉल निफुना सरुक यागनी अदुगा हाना अमुक्ता तौखिद्रिबा मवोंगदा MMTA गी एडवेंचर स्पोर्ट्स सु यावगने ngasi pangthokiba imoino athenpot kaithelgi matangda nunggi oiba warol LCP gi hanagi general secretary K Pradip Kumar na paumi singda tamkhe फेस्टिवल असिदा कोइना थमजरी सिमा पुंगिना मेला अदगी एडवेंचर स्पोर्ट्स MMTA गी खुथांगदा लोनेना ngasi अखोइना हांगदोकचरिबा सिना इमोइनु अथेनबो कैथेल मसी अखोइगी इसा इसागी युमदा फार्मदा थोकचबा लमदम सिगी पोथोक जाथोक मयाम इमोइनु इमादा कटपा या पोस्टिंग दो मदु थेलगा अखोइना कैथेल ओइना फमन मने मसीना अखोइदा पिनिंग पाउजेंदी अखोइ लोइनामक इंखोल कैथेल इंखोल इसा इसा इंखोल कैथेल काहल्लु हाइबा पौतादो इन मनी मसी इमोइनुगी मनुंग यावजब पोनी कबुई फुरुपचा कांगलुप की ख्वाइदगी चौबा कुमहै ओइना चही खुदिंगे पांगथोकलिबा गान गाइना लाकपदा अमदी इमोइनु इमागी थौरमना लाकपदा लमदमसिगी येलहौमी फुरुपचा कांगलुप खुदिंगमक्ता एथनो हेरिटेज काउंसिल हेरिकोना चेरोल अमदा याइफा पाउजेल पिरकले हौखिबा चही लिसिंगनी 15 दा थोखिबा इसिंग इचाउदा अतेक अकाई नंख्रबा थौबाल अमदी चांडिल डिस्ट्रिक्ट की मनुंगदा लेबा थोंग निपान RIDF की मिटिंग मखादा नाबार्ड तगी लोन लौदुना सेमजिलगनी हाइना वर्क्स एंड ट्रांसपोर्ट मिनिस्टर डॉक्टर KH रतन कुमार ना फोंदोखरे कैराव असेंबली कॉन्स्टिट्यूएंसी की मनुंग चना लेबा कैराव लितान मखोंग थोंग संगाबगी थौरमदा वाफम असि फोंदोखिबने पब्लिक वर्क्स डिपार्टमेंट न सिंदुना पांगथोखिबा थौरम अदुदा अथोइबा मिथुंगलेन ओइखिबा डॉक्टर KH रतन कुमार ना हाई मणिपुर की मफम कयादा लंबी थोंगी खुदोंग चादबा कया लैरिबा असि खंगलबसु डिपार्टमेंट की फंड लैतबा मरमना सेमजिनबा ngamdabani हाइखे महांगना मखा तारदुना मणिपुर की मरुओइबा लंबी सिंग असि सेमजिननबा होटनरी लोइनना मणिपुरदा लैंडस्लाइड न चिंगबा कया थोकपा अमदी बन ब्लॉकेट टोइना कौबा असिगी येंगलगा इम्फाल मोरे लंबी इम्फाल दिमापुर लंबी अमदी इम्फाल जिरीबाम लंबी यावना तोंगान तोंगानबा मरुओइबा लंबी कयागी अल्टरनेटिव रोड अमा सेमननबा होटनरी हाइखे ngasi sangakiba kairau litan makhong thong asi donor minister gi mityeng makhada NLCPR dagi senthangal loinana haukiba chahi lisingani 13 gi December 13 tagi saba haukibane thong asigi asangbana meter humphuni aduga apakpana meter 3.3 marishinone lupa lakh Chatruka nifu mangagi oiba thong asi chahi anigi manungda loishinbagi pandamda sakhibani adubo khudong chadaba kharadagi matam khara laukibani haina department ki maikaidagi ngasigi thauram adugi khudong chaba lauduna miyamda singtokhe loinana hautabi kiamgai thongsu lakliba February thadagi saba hauragani loinana chahi asigi manungda saba loishingani haina minister na phongdokhe anouba lambida huji ayaba पीदना अखोइदा लेरबजा इम्फाल मोरे भया वांजिंग खुदेंग थाबी सिमा लेरे मराम पेरेन लेरे तमेंगलोंग तोक्सेम हापलोंग लेरे अदगी जिरीबाम तिपाइमुक लेरे अदगी मे इम्फाल बेसेनपुर रोड लेरे हाइरिबा सिंगसी अखोइ रोड मैप सिगी मखादा अखोइगी हाना लेरिबा लंबी सिंगसी अपग्रेड तोबा अदुगा अल्टरनेट रूट ओइना ऑप्शन ओइना करिगुंबा नेचुरल गी अखोइगी डिजास्टर रोइबे याय मदु लैंडस्लाइड तोरपा खोलकपा मधुगुंबा नत्रगना अखोइगी मेन मेड हाइबताई बन ब्लॉकेट तोबा इकोनॉमिक ब्लॉकेट तोबा तोइना तोबनिना मसिगी अल्टरनेट अमा अखोइना थमननबसु होटनबनी
Manipur State Legal Services Authority gi office hana Cherab Court Complex ta leramba adu High Court of Manipur gi complex ta hongle haina Manipur State Legal Services Authority gi cherol amada khanghalakle. Amaramda Manipur State Legal Services Authority amadi District Legal Services Authority anina punna sinduna February gi tang tara hundoi the National Lok Adalat ama bank ka mari lenaba hiram singi matangda state asigi district khudingmakta pangthoklagani haina cherol asina makhatari. Ngasidagi iroi shemba chingzin thong numit humni gari lanba thingkre iroi shemba amasung langjing fauna bada leiba maru oiba thong ama oiriba iroi shemba chingzin thonggi ubak sing nongna semjin gadabana ngasidagi numit humni chupna thong asida lanthok lansin tawba thinglagani haire iroi shemba Youth Development Club EYDC ki President I Ram Singh amasung Nambul Brink Cultural Association NBCA ki President Y Rajesna Fongdorapogi matung ina thong asi semjilingai manungda makhal pumbagi gari sing lantholansin tawbada athingba thamle chahi kayagi mamangdagi government na thong asida mityeng changbidana lakpana chahi khudingi miyamgi matengna hanjin thong asi semjinduna lakle hawjikchu thong asida hapa upa kaya marum amang ata thokibadagi thong asigi mafam kaya da hoduna leire miyamgi punsida khudong tiba thokpa yaba phibam da leiriba thong asi Manipur government na semjin bidabana maram oiraga iroi shemba Youth Development Club amasung Nambul Brink Cultural Association anina khutsam naraga lamdam asigi masak naiba organization amadi miyamdagi sel gi mateng niraga semjin naba phirep asi laurakpani hairi Chahi asigi National Youth Award Fanglakraba Saugaizam Vidya Lakshmi amadi Thokchom Jibon Okpagi Thoram ama ngasi BJP Youth Mandal na sinduna pangthokre Okpagi Thoram adu Nityaipat Chuthek talaiba BJP Manipur Pradesh ki head office ta pangthokhe award asi Saugaizam Vidya Lakshmi na Peace Messenger Tour for North East State by Cycle haibathimda phangkhibani aduga Thokchom Jibon na Blood Donation Camp Line haibathimda phangkhi ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯑꯦꯝꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯔꯤꯕ ꯏꯆꯟꯅꯨꯄꯤ ꯑꯃꯗꯤ ꯏꯅꯥꯎ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯔꯤꯁꯦꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯀꯠꯆꯕ ꯁꯤꯗꯤ ꯃꯃꯜ ꯅꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯦꯟꯈꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯆꯜ ꯑꯃꯗꯤ ꯏꯅꯥꯎꯁꯤꯗ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯆꯕꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯁꯤꯒꯨꯝꯕ ꯃꯤꯡꯆꯠ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯕꯗꯤ ꯏꯆꯜ ꯑꯅꯤꯁꯤꯗꯒꯤ ꯅꯠꯇꯅ ꯃꯊꯪ ꯂꯥꯛꯅꯅꯕ ꯃꯅꯤꯄꯨꯔꯕꯨ ꯃꯤꯡꯆꯠ ꯄꯨꯔꯛꯄꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤꯁꯤ Hauze ngasi nongmagi sanabagi pauda Khuman Lampak Main Stadium da chathariba AIFF Under 15 Youth League ki ngasi sanakiba match singda Aizol FC amadi Neroka FC mai pakre ngasi sanakiba tournament asigi ahanba league ta Aizol FC na Gangtok Himalayan Sporting Club Sikimbu Panjul ani sinoda maithiba pikibane ani shuba sanakiba league match adudana Yumbu Neroka FC sangak phamgi sanaroi G Muktasana P Priyason amadi KH Arunna match ki tarataruk nifumapan amadi marfutaruk suba minute singda Panjul amamam chansinduna NRL SPT Football Academy Asambo Panjul ahum sinoda maithiba pibangam kibane All Manipur Football Association na sinduna tha asigi tarani pandagi chatharakliba tournament asida tim marina saruk yari tha asigi kunnithoida sanagadaba ahanba league ta Neroka FC sangakpham amadi Gangtok Himalayan Sporting Club Sikkim ga anishuba league tana Aizol FC amadi NRL SPT Football Academy Assam anina lamba taunaragani TBS FA Tobung Khoki Team A amadi Team B anina Under 10 Boys TH Birchandra Singh Football Tournament ki final da lamba taunaragani Academy na sinduna Tobung Khok talaiba Academy asigi sanabung dangasi sanakiba Under 10 Boys ki ahanba semi final match aduda TBS FA Team A ki sanaroi Roshan na Jankiba amat tangairaba Panjul aduna Pamyal Patsoi Part 2 bu Panjul amasinoda maitiba piramlaga tournament asigi final chankibane Ani suba semi final dana TBS FA Team B na TFA Thinungaibo Panjul ani amada maithiba pibangamkre tournament asigi final changbangam TBS FA Team B ki Panjul ani adu A Robert amadi TH Piabon anina chankibane chatharagliba tournament asigi final match tha asigi kunithoida sanaragani
A Borchan Singh Memorial Manipur University Inter College Women Football Tournament ke league match amada NG College mai pakre. Tournament asigi ngasi sanakiba ahanba league ta SS Gauragovin Girls College amadi Manipur University anina apiba tamda Panjil amamam chanaduna match asi draw oikibane. Anishuba sanakiba tournament asigi aroiba league tana NG College na WM Girls College Pupanjil Mari amada maitiba pibangam kibane. Manipur University Sports Committee Kanchipur gi meeting makada Department of Sports Manipur University Kanchipur na sindna University asigi sanabungda chatharakliba tournament asigi final match ta hayeng Biramangol College amadi NG College anina sanaragani. All India Football Federation nasindna Kolkata da chathariba Sub Juniors Girls National Football Championship ki league match samada Manipur na Chhattisgarh bu Panjil Marisino da maitiba pibangam kre haire. Match asida mai pakraba Manipur gi Panjil Singh adu TH Kritina amadi O Lamnganbi anina match ki tarahumdoi amadi kuntramathoi suba minute sing da Panjil amamam chankibaga loinana Y Thailand nasu match ki kuntra manga amadi humudra nipan suba minute sing da Panjil ani chanbangam kibane. Thasigi kunithoi da sanagadaba league match amada Manipur amadi Delhi anina lamba taunaragani haina Amphagi General Secretary na thadurak pachirol amana khanghalakle. Ani suba Nilesh Wahingbam State Level Open Futsal Football Tournament tha asigi kunithoi dagi hauragani. Nilesh Wahingbam Memorial Trust amadi Usa Bhavan Club anina khutsamnaduna club asigi Sagolban Sayang Pukri Mapal da leiba sanabung asida pangthokadoriba tournament asida football team kunithoina saruk mari thokna khaidoktuna athoi ahenta nagadori. Tournament asigi winner da lupa lising yankai, runners up tana lupa lising kuntra amadi best team da lupa lising manga, best goalkeeper, best player amasung highest scorer dana lupa lising ahumge manamathum sing pigadori. Tournament asigi hawdokpagi thoramadu da Sagolban ACG MLA RK Imo amadi Oinam ACG MLA Dr. I Ibo Hanbi anina saruk yagane. Hajikileriba khoi Manipur in Harold Singsibu masamu phana thamnanabagi damakta tijang gaijang dana afaba maikai da poroknabagi damakta masai da ai gi wakhal asi lakpadagi masi aina sponsor tawjaraga ai isagi mamingda Manipur da sports asibu nuksijaba football sibu nuksijabanina mana nuksijarambanina masi karmai toraga mai pakadage karmai toraga pharakadage haidana adumda khanjaraga hunajabani. Manipur Veteran Cricket Association nasinduna Langthawal Public Ground da chathariba 2020 Manipur Veteran Cricket Tournament king asisana kiba match sta IWBCC na napsabu run kuntra da maitiba pikre. Betting hana taukiba IWBCC na apiba over kunda wicket taruk turaga run chama kun manga lobangam ke. Masigi paukumda napsana over kunda wicket mapan turaga run marfudra manga khak lauduna target yobangam kide. Hayeng DSU amadi Model Club A anina lamba taunaragani. Kuntra Suba State Level JB Championship ki ngasi marini chanban numit phawbada musical unit na mangjil thaduna chatle. Championship asigi ngasi sanakiba under 17 girls ki KG Nifu dagi KG Nifu taret phawbagi kanglupta mihuls unit ki Y Bonisa KG Nifu taret dagi KG yankai manga phawbagi kangluptana musical unit ki L Dina amadi KG yankai manga dagi KG humpu humdoi phawbagi kanglupta mihuls unit ke M Sweetie hairiba nupi macha sanaroi ahum asina gold medal lobangam kibane. Chahi tarat makhagi oiba KG Nifu dagi KG Nifu taret phawbagi kanglupta master unit ke T Wangthoi KG Nifu taret dagi KG yankai manga phawbagi kangluptana liklam unit ke N Romes amadi KG yankai manga dagi KG humpu humdoi phawbagi kanglupta master unit ke K Rigan hairiba sanaroi ahum asina gold medal lokibane. All Manipur JB Association asinduna Kuman Lampak Auditorium da chatharakliba championship asida tongan ba unit tarani thoidagi nupa macha amadi nupi macha JB sanaroi chama humphuna saruk yari. Arabada bulletin asigi headlines amuhana myam da thamjage. Thangal Bazar gi lambi da kaithel sajanbagi mayokta miyoi marina PIL thangat kre Manipur High Court na chayolani gi manung da paukhum pinaba government ta khanghan kre. Ramakrishna Mission gi makhada Lingadaba Institute of Human Excellence ki building sanabagi jatranga si Chief Minister Okram Ibobi Singh na sangakre hunkre.
Manipur ki Central Jail de leiribi nupi singna haukiba thokdok singbu kauthoktuna government na piriba scheme single loinana manglom de changsinaba Minister Mirabai na phongdokre. Amasong thangjing bo thangtin on ba yaroi haidna wakat mipam chatharing eda mioi kharana phuba chaiba tawrakpadagi nupi taruk soktuna remsta laikana kre.